Amaramda, Taraganitoi Suba Manipur Legislative Assembly Mari Suba Session asi a dark day in the history of parliamentary democracy of India ni haiba wakalonda Manipur Pradesh Congress Committee na Congress Vavanda amuba fira chingkhatkre. Masiga mari lainana paumi singa unaba amada CLP leader o ibobina hai hauzik lamtam asida paliba lengak asna opposition da lairiba singi wa nganghandaba khakta natana miyamgi machin menduna thamli. Ngasi maksu assembly mi famda wangang bayaroi haibagi matogum tauriba thawong asi democracy chatpa leibak amada taunadaba thabak amani thawong asi democracy chatpa leibak amada amuba kalioina lehoragadaba numitni haiduna asigumba amuba firal asi chingkhatpani fam kiba mi fam aduda opposition gi maikaidagi hauzik lamdam asida thokliba irang asi solution oigadaba wafam kaya ama pukhatki adumakpu wafam sing asigi paukhom sing speaker gi maikaidagi karigumba wafam amata khumlakide Tauriba thawong asina pa famliba assembly mi famasi lenga kaidanaba famba mi famni haibada haiman bathokloi Prime Minister Narendra Modi na India si mother of democracy ni haina lauthoki masida natana tongan ba leibak singnasu India si mother of democracy ni haina lawi adumakpu BJP gi double engine lakpadagi murder of democracy oire haiba wafam su phongdokhi akhoi ju ada house manu da lauda khong tawsi tawning da bane Moina sum nampu da dictator ki democracy ki wahan thok lek da democracy ki marai baksi karom da lakadoi no haibse masiga mari lainer kadoi ni ko ngarang nan ya dak America chatpat da India is a mother of democracy whereas in Manipur BJP ne saswan to double engine government say mother of democracy natreba murder of democracy in Manipur Karigino haibu si government se hek lak padiki local body election sing se akhoi matam dati Shri Rajiv Gandhi ji na prime minister warem bakanda di more power to the local grassroots local body sing se da adagi more power to the women ma sumi sing na sum laima ba sarkar chathama ba state assembly aduga parliament bhog yona Nupi sing the empowered people 30% reservation for women Lairam Baneba. The local body the whole Mabaneba, Grand Panchayta, municipalities the Nupigi reservation. People Hauramami, Manipur democracy hatpa. Dictator chatpa law and order laitaba. Koi na si se ya de koi na chamdo si adu kana haugi lerbi su se masi khana se wa dana hatta ka khun mantaren pan gi squad fit da magi ka adu namjan ngari nang nogi thami base masi punamak se awaba ma jum mai loi thadok raba parliament tat wa leba mai ke dai na inkal na ha mayam lai tang du mayam je masa training to leba khola leba man laibak si kande de hon leba mayam si kanna hon si habi dang ta assembly si bu makhata na phanna da min ma matam bi habu ya ta ngasi ruling the library all members na kaimta support tok tabam kai tawba tanja sida ngasi Manipur da leba praja section punamuna kai dog dur ha de hang da bang morai ngasi dang nga aingon da khoi ngasi khoi MLA manga ngasi tok dri se praja myang we dang ta tok jabani kana guma am tagi enemy have da khoi tok jagi bana chete aduna se example khoi kokomi sinau sino mamang da boy ko tok gibni haugi se imai bel me anu mara bajagi imai bel me anu tok jagi ben tok gim ni section phambiu je masigi obituary reference phamna be dabak aduga ngasi presentation committee report bi bidang da phamwai ba session la sibu si session la ba kara de sakra ge ba ngasi akhon session laibak si asubi su khana si ha ba si ya da ba khoi na khana bi da kan la je khoi sibu akhoi na dandi bi du ri ba kara de sakra be ngasi sinau king imai ba mara pai bi jaga punna library all intellectual punna mak hauji kai do buta ra ge ba harmony hanjalakna na ba amati territorial integrity state sita ngakani haibase government resolution ama move to bira the government resolution wena move to bira the yes adu ju khoi ya adu ju hapaktre agenda da hatre sarkar na tawbi ju haidre adu opposition na tawbu di happy yo haba adu hatra bani na khoi gi right deprived tawre khoi gi members ki right pitre question dang ba ju pitre adagi khoi gi resolution move to ba ju pitre adagi debate to gi ju pitre bill pass to gi ju pitre how state agenda da normal session ne muhai emergency session ne muhai special session ne muhai rule lamata maintain to da niyom gi matung inadi tauba saba niyom di amata ground da ngak da rule lamata apply to da aduna rule je ama mu apply to wa atopa amata mu shok ba
aduna manam kanda aikhoi mayam sigi thangaliba mayam singse piraktabnina aikhoi si democracy leitre adagi aikhoi gi right pitre Manipur Shanti leiba ngamna na bo khona bada August House da wari blokji haibasi sarkar sina thoi bidre tabi dre ma khoina tawra su tawde khoi na haibasu tabi dre